LAMPHEL Police Station na KONBA LANGOL Gambilas LAMBI da LEIBA Employment Exchange Office Manakta Meeoi ama SHAKHANGDABA sing na ngarang numidang Nongmei na Kaplaga Hundoklamle SHAKHANGDABA sing na Nongmei na kaplamlaba Meeoi adudi Churachandpur mandap laikai dagi hauzik na LANGOL Gambilas Zone 4 da LEIBA laisangthem kriti ngamba chahi kunipan apokpa laisangthem ango kowi hairi mahak ngarang numidang pung nipan nga minit yang kay mga rom taba dwai da SHAKHANGDABA sing na fado na puraklaga Employment Exchange Office Manakta Phaigandan Nongmei maru ama Kaplaga Hundoklamle hairi mahak hauze janimsta security guard oina thabak tawbani hairi mahak kana na kari maramgi Nongmei na kaplamli banu haiba chapchana khangba ngamdri LAMPHEL police na mahak rims hospital da pukhatuna laikana krai nakalamoram da thogdok asigi makatarak po oina Imphal West District Police Commando na LANGOL Gambilas ki mafam kharada combing operation sathaki adumaina mak mifami pundi yaukhide haina pawas na makatare